ꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯥꯏꯗꯕ ꯈꯜꯂꯤꯕ ꯃꯈꯩ ꯂꯣꯏꯈꯟꯗꯕ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯣꯡꯊ꯭ꯔꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2023 ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯅꯣꯡꯁꯤꯡ 13 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265 की मखादा APM लारेंबी चैनलना पांथोकचरीबा सैरेंगीसी अइबा थीसी थौरम मसीगी 74 सुबा तांकक्की सैरेंग पाथोकपगी थौरम मियामगी मफमदा खुदोल तमजरी APM लाइरेंबी चैनल ना पांथोकचरीबा सैरेंगीसी अइबा थीसी थौरम मसीगी 74 सुबा तांकक्की सैरेंग पाथोकपगी थौरम मसीदा लौकच्चरे सैरेंग मंगाखा APM लाइरेंबी चैनल ना पांथोकचरीबा सैरेंगीसी अइबा थीसी थौरम मसीगी 74 सुबा तांकक्की सैरेंग पाथोकपगी थौरम मसीदा अहानबगी सैरेंग ओइना लौकच्चरे इमा लेपाक मणिपुरगी सगोलबन तेरा सापम लैरक्ता लैबिरिबा ओजा खुराइजम कांतो खांगानबगी सैरेंग लांगबन हैसोय हाइना मिंथोलबा सैरेंग असे ओजा खुराइजम कांतो खांगानबा इंकुमजा 1974 मार्च थागी नोंगसिंग अमदा पोई अपोकपगी मिंगना खुराइजम मोहनदार सिंहो हाइना कवी अपोकपगी मिंगना खांगेंबम निंगोल अंगोबी देवी हाइना कवी महिगी थाकना BA ऑनर्स LLB नि सिनफमना हाई कोर्ट अमसुंग सबऑर्डिनेट कोर्ट सिंगदा उकिलगी सिनफमदा मियामगी सेवा तौरी इमुंग मनुंगी ओइना ओजागी लोइनबी अमसुंग मचानुपी अमदी मचानुपा मखोय मियोय मरी पुन्ना लैमिनरी मरैकागी सिंगलुप अमसुंग सागैगी ओइबा थबक थौरम सिंगदा थवाई याउजरकपा अमा ओइना लैकाईगी अमदी सागैगी मियामना थोइदोकना नुंगसिबिबा मियोय अमनी मरैकागी जुवेनाइल क्लब की लाइब्रेरी सेक्रेटरी ओइदुना अंगांग सिंगबु लाइरिक पाबगी हैनबी थमनबा होनरखी खुराइजम सागैगी सेक्रेटरी ओइदुना मणिपुर अमदी मपानद लैरिबा खुराइजम सागै पुनमकपु अमत्ता ओहेलखिबदा अचौबा थौदांग लौरखी मणिपुरद लैरिबा नहा ओरिबा उकिल सिंगी ममिंग लैरबा लूप योंग लॉयर्स फोरम मणिपुर की फाइनेंस सेक्रेटरी ओइना फोरम असिगी चौखट थौरांग कया माय पाकना पाइखटलमी मणिपुर पुंबगी ऑल मणिपुर बार एसोसिएशन की जॉइंट सेक्रेटरी अमा ओइनासु
vote kaduna library secretary oiduna ukil singi marakta thoidokna lairik paba khangatuna mana piba haudoklammi lairabisingda lemna ain gi tengbang pibagi thaudang free legal aid council oiba sahi tarani thoichupna Imphal West thaudang yarakhibada Manipur State Legal Services Authority na base panel lawyer Imphal West lisinganiga kunmathoi mana piduna ikai khonabikhi maduga iroinana Bharatiya Dalito Sahitya Academy da The Ambedkar Fellowship National Award Lisinganiga Kunmathoi New Delhi na PBK Manipur gi maming lairaba Financial Institute kayagi Legal Advisor oinasu thau purakhi Manipur gi maming lairaba Universal Friendship Organization gi wangang loi ama oina asoba thaudang lauri Langonda lairiba All Age Home gisu legal advisor oibata natana donarama oina hum masida lairiba ahlaman singna nungsina laigi masa haiba mingthol pibiduna ikai khumnabiri haujik manipuri saito gi lamda thawai yauna changsilaktuna Progressive Writer Association amasung malemgi apunba khorirol lupki asangba member oiduna khorirolgi thauram kayada thawai yauna saruk yaba haurakpaga loinana punsigi ahanba oina sairengi lairik ima hairiba saileng lairik ase phongbi khare ojagi saireng langbon haisoi haina mingtholaba saireng asibu pathoktuna tahanjariba nongthonbam Kamal Isamak Langban haisoi Lobiyu ipa nasana katcharibase Langban gi haisoi ni nacha ningol singna purakpani lairam lena tinbi khraba panthau ipa nangi damak yauriye pamjaba ipana cheng thoiding tingthau sida hidagni haibado langdai chingjagni takpibado taibang khoyom manigi Lairam tarit hairam tarit cholabai imaida numit ki arangma mangalda panthau saktam laksinja machu tarit ki chumthangna lairai pak kairak oiduna yawan jariye na phamda lobiyo ko panthau ipa nasana kachariba langban haisoi se khaibiyu saruk kharasu panthau nanag yaukraba Inaw yaima magisu kachariba langban haisoi se loijare APM Larembi channel na pangthok chariba sairengi si aiba thisi thauramasi hongputara manga suba tangkakki saireng pathokpagi thauramasida ani suba saireng oina lokhat chare ima laipak Manipur gi hairok Part 2 Mayai Lekaida Laibiribi Madam Moirangthem Malalaimagi Saireng Aroiba Khonjel Haina Mingtholaba Sairenga Sibu Pathoktuna Tahan Biribi Madam Moirangthem Malalaima Masamak ꯑꯍꯥꯟꯕꯃꯛꯇꯗ APM ꯂꯥꯏꯔꯦꯝꯕꯤꯕꯨ ꯃꯂꯥꯂꯩꯃꯅ ꯅꯣꯂꯨꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯔꯣꯏꯕ ꯈꯣꯟꯖꯦꯜ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯦ ꯆꯦꯟꯊꯔꯛꯂꯤꯕ ꯑꯉꯥꯡꯕ ꯏꯈꯦꯡꯁꯦ ꯇꯩꯊꯣꯛꯄꯤꯔꯣ ꯍꯦ ꯏꯃꯥ ꯄꯣꯛꯅꯐꯝ ꯀꯧꯖꯔꯤ ꯅꯆꯥꯒꯤ ꯑꯔꯣꯏꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏꯅꯩ ꯏꯃꯥ ꯁꯃꯥꯖꯅꯗꯤ ꯅꯆꯥꯕꯨ ꯂꯝꯍꯦꯟꯕ ꯑꯣꯛꯇꯕ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯌꯥꯖꯅꯤꯡꯗꯦ ꯄꯪꯂꯕ ꯅꯆꯥꯒꯤ ꯊꯃꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯌꯥꯛꯂꯕ ꯋꯥꯍꯩꯁꯤꯡꯗꯣ ꯄꯣꯛꯄꯤꯕꯅ ꯄꯂꯦꯝ ꯄꯟꯊꯧꯅꯤ
ꯀꯔꯤꯒꯤ ꯄꯨꯉꯝꯗ꯭ꯔꯤꯕꯅꯣ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒꯤ ꯊꯧꯒꯥꯏ ꯀꯔꯤꯒꯤ ꯁꯤꯅ ꯊꯣꯛꯂꯤꯕꯅꯣꯅꯦ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯃꯤꯈꯨꯠꯇ ꯏꯃꯥ ꯍꯤꯡꯅꯤꯡꯉꯤ ꯑꯩꯗꯤ ꯅꯤꯡꯇꯝꯅ ꯍꯤꯡꯅꯤꯡꯉꯤ ꯑꯩꯗꯤ ꯅꯤꯡꯇꯝꯅ ꯂꯩꯖꯅꯤꯡꯗꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯤꯈꯥ ꯄꯣꯟꯅ ꯂꯦꯟꯈꯤꯕꯅꯤꯅꯦ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯏꯃꯥ ꯌꯥꯔꯦꯛꯇꯨꯅ ꯃꯤꯔꯣꯠꯀꯨꯝ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯑꯣꯏꯈꯤꯕꯅꯤ ꯏꯌꯨꯝ ꯊꯨꯡꯂꯨ ꯊꯨꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯥꯇꯥꯈꯤꯕꯅꯤ ꯅꯆꯥꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯤꯡꯇꯝꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯦ ꯏꯃꯥ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯁꯥꯗꯥꯟꯕꯒꯤ ꯇꯦꯟꯅ ꯄꯥꯜꯂꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯆꯠꯄ ꯇꯥꯔꯦ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯂꯦꯝꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯉꯝꯗꯅ ꯀꯧꯖꯔꯤ ꯏꯃꯥ ꯅꯆꯥꯒꯤ ꯑꯔꯣꯏꯕ ꯈꯣꯟꯖꯦꯜꯅ ꯄꯤꯕꯤꯔꯣ ꯕꯤꯗꯥꯏ ꯅꯆꯥꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 65ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯇꯨꯂꯤꯍꯥꯜ ꯏꯔꯥꯏꯄꯣꯛ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ R.A. ꯃꯥꯏꯅꯥꯝ ꯇꯨꯂꯤꯍꯥꯜꯒꯤ ꯁꯩꯔꯦꯡ ꯑꯍꯤꯡꯗꯣ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕ ꯑꯣꯖꯥ R.A. ꯃꯥꯏꯅꯥꯝ ꯇꯨꯂꯤꯍꯥꯜ ꯃꯁꯥꯃꯛ ꯑꯍꯥꯟꯕꯃꯛꯇꯗ R.A. ꯃꯥꯏꯅꯥꯝꯅ ꯉꯁꯤꯒꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯍꯤꯡꯗꯣ ꯑꯩꯅ ꯂꯥꯏꯔ ꯃꯄꯣꯛꯇ ꯄꯣꯛꯂꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯃꯤꯈꯥ ꯄꯣꯜꯂꯕꯁꯨ ꯑꯩꯅ ꯂꯥꯏꯔ ꯃꯄꯣꯛꯇ ꯄꯣꯛꯂꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯃꯤꯈꯥ ꯄꯣꯜꯂꯕꯁꯨ ꯑꯩꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕꯗꯤ ꯃꯁꯛ ꯈꯪꯂꯤꯕꯅꯤ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕꯗꯤ ꯃꯁꯛ ꯈꯪꯂꯤꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅ ꯂꯣꯟꯆꯠꯁꯨ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤ ꯍꯩꯇ ꯅꯈꯨꯠꯇꯨꯅ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯁꯥꯟꯅꯄꯣꯠꯀꯨꯝ ꯀꯔꯤꯒꯤ ꯊꯨꯒꯥꯏꯕꯤꯔꯤ ꯎꯐꯨꯜ ꯁꯥꯅ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯁꯥꯟꯅꯄꯣꯠꯀꯨꯝ ꯀꯔꯤꯒꯤ ꯊꯨꯒꯥꯏꯕꯤꯔꯤ ꯎꯐꯨꯜ ꯁꯥꯅ ꯑꯩꯁꯨ ꯃꯤꯅꯤ ꯇꯥꯏꯕꯪꯁꯤꯗ ꯄꯨꯔꯅꯤꯃꯥ ꯊꯥꯖꯕꯨ ꯂꯩꯆꯤꯟꯅ ꯈꯨꯝꯖꯤꯟꯈꯤꯕꯗ ꯑꯍꯤꯡꯒꯤ ꯇꯥꯝꯅꯥꯅ ꯋꯥꯖꯕꯒꯨꯝ ꯅꯪꯒꯤ ꯃꯥꯏꯊꯣꯡꯅ ꯂꯣꯠꯈꯤꯕꯗ ꯑꯩꯅ ꯀꯌꯥꯗꯤ ꯏꯗꯣꯝ ꯋꯥꯖꯈꯤꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯅ ꯂꯣꯠꯈꯤꯕꯗ ꯑꯩꯅ ꯀꯌꯥꯗꯤꯏꯗꯣꯝ ꯋꯥꯖꯈꯤꯕ ꯅꯪꯗꯤ ꯈꯪꯂꯣꯏ ꯀꯔꯝꯅ ꯍꯧꯈꯤ ꯑꯍꯤꯡꯗꯣ ꯅꯪꯗꯤ ꯈꯪꯂꯣꯏ ꯀꯔꯝꯅ ꯍꯧꯈꯤ ꯑꯍꯤꯡꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 65ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯜꯂꯦꯟꯗ ꯂꯩꯕꯤꯔꯤꯕꯤ ꯈꯣꯏꯔꯣꯝ ꯑꯣꯡꯕꯤ ꯐꯝꯗꯣꯝ ꯅꯤꯡꯉꯣꯜ ꯀꯣꯔꯨꯅꯥꯒꯤ ꯁꯩꯔꯦꯡ ꯁꯖꯤꯕꯨ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕꯤ ꯈꯣꯏꯔꯣꯝꯑꯣꯡꯕꯤ ꯐꯝꯗꯣꯝ ꯅꯤꯡꯉꯣꯜ ꯀꯣꯔꯨꯅꯥ ꯃꯁꯥꯃꯛ ꯑꯍꯥꯟꯕꯃꯛꯇꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯖꯤꯕꯨ ꯊꯥꯅ ꯂꯥꯛꯄꯗ ꯌꯥꯔꯜ ꯄꯥꯠꯇ ꯁꯥꯠꯆꯕꯤ ꯂꯝꯐꯦꯜ ꯄꯥꯠꯇ ꯎꯪꯖꯕꯤ ꯀꯣꯝꯕꯤꯔꯩ ꯂꯩꯔꯥꯡꯁꯨ ꯂꯩꯁꯥ ꯇꯝꯂꯛꯂꯤ ꯅꯨꯔꯥ ꯃꯥꯏꯅꯨ ꯄꯦꯝꯆꯥꯅ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯌꯥꯔꯜ ꯄꯥꯠꯇ ꯊꯥꯔꯝꯃꯤ ꯉꯁꯤ ꯐꯥꯎꯕ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯀꯣꯝꯕꯤꯔꯩ ꯂꯩꯔꯥꯡꯕꯨ ꯈꯪꯅꯔꯤ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯂꯤ ꯃꯩꯇꯩ ꯂꯩꯄꯥꯛꯀꯤ ꯃꯤꯌꯥꯝꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯀꯣꯝꯕꯤꯔꯩ ꯂꯩꯔꯥꯡꯕꯨ ꯍꯦꯛꯂꯒ
ताइबंग सेम्ब मपुगी खोया खादा कटलगा थौनीजैदो चही सीमगी नुंगाई याइफनब मैतै येखोइगिदी इपा इपू हाक्तक्तगी तन्ना थानब यादना लेरमलबा कुम अमदा लाक्पा चटनबिनी सजिपू था ख्वाइदगी हेना नुंगाइजबा हराउजबा थानी लैकोलगी मचू कयागी लेरांगसिंगसु फुगाइना लेसा तंबा थानी युंगी मपानदा लैखरबा अरापदा लैबा अनकपदा लैबा मियोय लिसिंग कयासु सजिबू थाना लाक्पदा मयूम मागै पांगलक्तुना मामा मपा मचिल मनाव पुनमक्का हराव मिनोक तमदुना सजीबुगी मथेल लुकोय सामिन APM Lairembi Channel na Pangthok Chariba Sairengi si Aiba Thisi Thauramashigi Humputara Manga Suba Tangkaki Saireng Pathokpagi Thauramashida Manga Suba Saireng Waina Laukat Chare Ima Laipak Manipurgi Ingudam Laikaida Laibiribi Madam Loitam Inaubigi Saireng Ai Kauraroi Haina Mingtolaba Saireng Ase Saireng asibu pathoktuna tahan biribi nongthomom ningol imomhal ꯑꯩ ꯀꯧꯔꯔꯣꯏ ꯊꯤꯔꯤ ꯑꯩꯅ ꯐꯪꯂꯔꯣꯏꯗꯕ ꯑꯃꯕꯨ ꯀꯧꯔꯤ ꯑꯩꯅ ꯈꯨꯝꯂꯛꯂꯣꯏꯗꯕ ꯀꯅꯥꯕꯨ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯣꯏꯊꯤ ꯊꯤ ꯂꯩꯔꯝꯒꯗꯕꯣꯏ ꯅꯤꯡꯉꯤ ꯀꯣꯏꯃꯥ ꯃꯥꯔꯨꯏ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯌꯦꯟꯁꯥꯡꯗꯨꯕꯨ ꯀꯔꯝ ꯇꯧꯕ ꯆꯥꯕ ꯌꯥꯗ꯭ꯔꯕꯔꯣ ꯁꯪꯒꯣꯝ ꯈꯤꯔ ꯍꯧꯕꯁꯤ ꯍꯥꯞꯆꯔꯛꯈꯤꯒꯦ ꯏꯍꯦ ꯆꯝꯐꯨꯠꯁꯤꯗꯤ ꯀꯥꯎꯔꯦꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯤꯀꯨꯞꯇꯗ ꯃꯥꯔꯨꯏ ꯃꯣꯡꯄꯥꯛ ꯐꯤꯗꯛ ꯃꯊꯛꯇ ꯏꯁ ꯑꯀꯤ ꯑꯈꯪ ꯅꯪꯂꯦꯗꯣ ꯀꯧꯔꯛꯂꯤ ꯑꯩꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯃꯦꯟꯁꯤꯜꯂꯤ ꯅꯥꯀꯣꯡ ꯑꯅꯤꯃꯛ ꯈꯨꯝꯖꯤꯜꯂꯤ ꯃꯤꯠ ꯑꯅꯤꯃꯛ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗ ꯎꯔꯁꯨ ꯎꯁꯤꯟꯅꯗ ꯉꯥꯏꯕꯤꯔꯝꯈꯣ ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯅꯍꯥꯛꯅ ꯊꯥꯕꯤꯔꯝꯕ ꯆꯔꯥ ꯎꯄꯥꯜ ꯎꯔꯦꯞ ꯐꯥꯗ꯭ꯔꯤ ꯎꯖꯈꯤꯒꯦ ꯃꯃꯨꯟ ꯐꯥꯔꯕ ꯎꯍꯩ ꯃꯥꯂꯦꯝ ꯑꯇꯤꯌꯥꯅꯤ ꯅꯪ ꯑꯩ ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯇꯥꯏꯅꯐꯝ ꯎꯅꯔꯛꯈꯤꯅꯤ ꯁꯣꯏꯗꯅ ꯀꯧꯔꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯒꯅꯨ ꯑꯩꯕꯨꯁꯨ ꯅꯪꯅ ꯂꯣꯏꯖꯔꯦ